Lakhipuronline puthokjaba February gi tang 8 ningthauka numit ki Khomjinba Pao tabirase. Ahanbada maroiba Pao. Sagnai Rabi Saisakpi Nightingale of India haina mingongnaribi Bharat Ratna Lata Mangeshkar laikhidre. Laibak thiba thodok amada Borkhola Kamarbon gi yumama maina tumna chakre. Manipuri Chanura ai bilup Kasargi Common Thorum Loinana MK Binodini ki chahi chama suba mapok Common Thorum pangthokre. Dr. Nongthombam Bizeta NEET ki Super Specialty Entrance Exam da All India Rank 3 panglakre. Jiri News Network JNN gi Managing Director gi hangduna leibafam Seram Herajit na puragani. Jiri Bamda NPP gi Mireb Abbas Khan bu miyamna taramna okre. Huidrom Radhakanta na iba Nobel Nayani Fongkre amasung Assam da miyoi chaniga yankai taruki masada COVID ki anuba case thengnakre laichada sina ngarang miyoi tarani thoi sikre. Haujik mapungoiba pau tabirase. Sagnai Rabi Saisakpi Nightingale of India haina mingaunaribi Bharat Ratna Lata Mangeshkar laikhidre. Masagi chahi marfutrani thoi sukre. Mahak ngarang ayuk Mumbai gi Bridge Candy Hospital da laikhidabani. Aroiba mathau mangam ngarang numidang wairam Mumbai gi Sibaji Park ta pangthokre. Laikhidrabi Melody Queen asigi mafam da ikai khumnaba uttuna ngarang amasung asi numit nini chupna laibaki oiba harau kumai amata pangthoklaroi. Awaba phongdokladuna nini chupna Bharat ki machu ahum gi phiral tangkhai chingthagani. Lata Mangeshkar 1978 September gi tang 19 da pokhi. Machin manau manga gi manungda mahakna khwai gi ahalne. Manipuri yauna Bharat ki tongan tongan ba lon 13 ta mahak isai sakre. Kasar jila gi Borkhola Kamarbon khungang asigi masangam da duna leiba miyoi amagi yum maina tumna chakre. Yamna nungaitaba thodok asi Sarangthem Biren koba paralysis na nariba ahal amagi yum dani. Ahal asigi yum January gi tang manga thangjan numit ki numidang wairamda maina tumna chakre. Laibak thiba thodok asida masangam da duna leiba ahal asibudi kanbangam haure adubu selthum phirol amadi pochai amata kanbangam haudre haire. Kasar District Trinamool Congress ki General Secretary Dr. Maimom Santi Kumar Singhana luchingduna miyoi khutpu ama awaba tariba imungi miyoi singa unakre aduga setna chananaba phirol piduna tengmang khibagaloinana phamda taduna leiriba Biren Singha dasu miyoi khutpu asina selgi tengmang pikhe hairi. Dr. Maimom Santi Kumar na Borkhola Kendra gi MLA Panchayat Representative Loinana District Administration gi Disaster Management Department ki bidyeng chingsiladuna Biren Singha ki mafamda tengbang pibinaba taksinki. Makhatana Dr. Santi Kumar na haikibada mitei singi chaukhut thorang paikhatnanabagi damak leiriba Manipuri Development Council su midyeng chingsinki. Khongchat aduda Sal Chapra gi TMC gi Abul Basit Dholai gi Athokpam Niren Singha Sonaidagi Ahmed Hussein amadi Binita Singh yauki. Sesri GP ki manung chanba Kamarbon khunggangda Biren Singh koba paralysis na naduna leiba miyoi amagi jum ngarang numidang pung 8 tagina 8 makhai muk taba matamda khanghaudana mai chakpadagi tumna mai chakre amasung jum asida akhoi lokhatpa jaba posai ama baw lehaudre setlaba fidagi hauraga chanaba TV yumda leiramba posak puna makse laibak tiba thodok asida loina mangkre ado pawa se ngarang lamdam sida leibai gi nungsijarbai gi satra Bijen Singh na aigona khanghalakpadagi ai ngasi lakna jengmani adu laibak tibadi hojik fawbada lamdam sigi MLA natraga atopa representative laktuna makoida sel ki tengbang natraga karigumba makoida piba jaba tengbang piba ude aduna matang sida ina haibadi Manipuri aikhoi gi mapi mapa leijadraba representative leijadraba kanglup aikhoi gi di Manipuri Development Council haiduna Assam Sarkar na sembiduna thame
हाइरिबा मणिपुरी डेवलपमेंट काउंसिल की थौबुबसिंग सोदना पाउ तारमगनी अदु मैखोइसु सिदा लागना लैबा उदे पुरी काउंसिल की मफमदा अखोय कमारबोन पुरुंदुरपुर की कमारबोन की असिगी जुमसे तदो बिरेन हारिबा मियोय अदुगी युमने असि जुमसे साथीना चाकले गरांग नुंदांग संधा पुंग तरुक मखाय तरेत अदुगी मनुंगदा इलेक्ट्रिक शॉर्ट ओइदना चाकपनि गरांग अखोय सिगा करेंट सु जाम फजना लाखिदे अने मवांग तौना लाखपै मनमना इलेक्ट्रिक शॉर्ट ओइदना जुमसे चाखरे करीमता कनबा ngमहुद्रे हारिबा मियोय असे तदो बिरेन हारिबा मियोय असिसु पैरालाइज नादना फमदा ताना लैबा अखोय खुनसिगा असिबा मयुमदा मचानुपानी खक्तो थौरम पांगबा चखिबा मतांगदुगा जुमसे खंगहौदना मई चाकलकपदा कनागुंबाना इमुंगदुगा ज्ञान ताबा मी रेहोदबे मरमना करिगुंबा म कनबा नंगहौद्रे खुन्ना खंगकपा मतमदा जुमसे खाइबो हेना चाकना लोइरमने अदुना काउंसिल की मफमदा अखोय मयाम की तरफ ते खुन की तरफ तगी अखोयना हाइजेनिंगी अखोय बमतंग मियेंग ताबिदना सिगी फैमिली असिबु बमतंग हेल्प तोबिवाइना Manipuri Chanura Aibi Loop Kasarna Sinduna Lubasigi Chahi Nipan Suba Mapok Kuman Thoram Amasung Awang Nongpok Bharat Ki Sagnai Rabi Aibi MK Binodinegi Chahi Chama Suba Mapok Kuman Thoram Ngarang Nongmaizing Korirol Sanglen Lakhipur da Pangthokre Loop Ki President Sobam Jayantina Mipamapo Oiduna Chathakiba Thoram Asida Lakhipur Jila Parishad Ki ZPC Kabrabam Anitana Athoi Belengbirak Pi Oina Wangangki Thoram Hagulakpada MK Binodinegi Punsi Amasung Sahitya Gilamda Paunam Sandhyarani amasung Haibithabam Dhirabatina Wangangki Loop ki Thoburen M Sobita Debina Loop ki oiba wafam khara subthamki Thoromasiga mari lenana ki Anita Debina mifamapu oiduna Saireng Saidina bagi Thoroma masu pangthoki M Prabhavati Debina Saiho amasung Sairoi isai sakhi Amar khubham thangibi nang tabu inak ta leidingai kanabu suki ruba leitre sokthaba leitra ba igi pukning hakchang awaba leitra ba igi thamoi ima nang tani igi thawai igi pukning isoni na hakti khotna jarubani panthung phamdu yauna naba panthung phamdi kadai dano chatlibani aisu nangi natung induna pubi ko aisu nakhoi gi narakta Guwahati Boragaon ki Dr. Vijeta Devi Lisinganiga Kunithoi ki January ki tang tara da laukiba NEET ki Super Specialty Entrance Exam da All India Rank 3 phangduna pass tawrakre Mahak Nongthombam Projendro amasung Nongthombam Ongbi Taramoni Devi ki machanupini Dr. Vijeta Devi Hauzik Counseling ki damakairi Mahak Tata Memorial Center Mumbai natraga Kidwai Memorial Institute of Oncology Bangalore da tamningbagi asa thamli Assam da Gynecology Oncology da MCH degree toba ahanba doctor ni hairi Mahak Guwahati Pragjyotish Senior Higher Secondary School da mahitamlaki Cotton College da ki Higher Secondary loisenki Guwahati Medical College Hospital da ki 2019 da MBBS aduga PG na Obstetrics amasung Gynecology da 2019 da loisenki PG loiraba matungda Nalbari da ahan posting takhi Manipuri People's Front MPF ki miyoi kambuna Dr. Nongthombam Vijeta bu harautayam phongdokpagi chatlubada mahak super specialist oiraba matung awang nongpok Bharat pumbagi cancer na nariba singi seba tawningbagi apamba phongdoklaki hairi Jiribam District ki news agency ama oiriba Jiri News Network JNN gi managing editor gi hangduna leiriba phamasi Kasar Silchar gi Saram Herajit Singhana puragani mahak hana Manipur Chronicle haiba chepong asigi publisher oirambata natana Jiri News Network Committee gisu Vice President aduga All Jiribam Working Journalist Union gi Vice President amadi General Secretary gi phamsu purambani hairi Saram Herajit social worker ama oibata natana Kasar jilada miyam gi damak ngasi phauba thabak tawriba misak amani March thagi tang ahumda pangthokodoriba taranithoi suba Manipur Legislative Assembly gi anisuba phase ki mikhalda Jiribam Kendra gi National People's Party MPP gi mirep oiriba Makakmayum
Abbas Khanna Imphal dagi helicopter tongduna Jiribam gi Harinagar da leiba helipad ta thangjanumita thunglabada mahakpu sagotpa miyamna leipareng hoktuna taram okre matungda mahaki yum Islamabad ta thunglabada miyamna mahakpu taram okpagi thorma mapang thokhi thoramadуда makak mayum Abbas Khan haikibada Jiribam praja miyam gi damak NPP gi lairik yekpa layekta ticket purakpa matamda community khudingmakna okpirambagi damak mahakna hainingai leitana thagatpa phongdok sakhi Maitei haiba leite, Pangal haiba leite, Bengali Muslim haiba leite, Hindu haiba leite, Christian haiba leite. Ai idi amma katani. Mayam na mini India haiba lo. Abbas ai idi amma katani. Abbas haiba se. Zili prajapuna maki Abbas ni. Ai hang na puzari ba markas idi. Lerik eta markas idi. Mayam na nuksi beli, mayam na nuksi na, mayam na pamzaba. Helping Hands Group Academies Sangai Pro Imphalna GP Women College Imphalda Huidrom Radhakantana iba Nobel Nayani January gi tang manga thangjanimita phongkhre Thoromasida retired Additional Education Director Aribam Kumar Sharma na Chief Guest Retired District and Session Judge KH Komati Devi Retired District Jawaharlal Nehru Dance Academy Joychandra Longzemna Guest of Honor amasung Cultural Forum gi President Professor Huirem Biharina preside tauki phong kibalairik nayani gi maramda Manipur University gi Dean Professor Nahakpam Aruna Devina sugaina takhi sagnairaba aiba Literary Society gi ex-president Prahlad Sharma Ima Khol gi President Dr. R.K. Gunachandra columnist Laisram Memuna chingba kayasu thoramda sarukjakhi Assam da haukiba pung kunmarida miyoi lising taraga chatu kamar futara mathoi changeng chathakibada miyoi chani ge yankai teruki masada COVID-19 naba thengnakre positive oibagi chang chada 2.8 oiri laichada sinangarang miyoi tarani thoi sikhi pharakpagi chang chada marfutara 3.8 oiri Manipur gi haksel loising na thokpa paw matungina miyoi chani ge subna amagi masada ngarang nauna COVID-19 positive oiba thengnakre positive oibagi chang chada 10 oiri aina asina ngarang Manipur da miyon mari sikre naba pharakpagi chang chada marfutara manga dasamik taruk oiri aroibada maroiba paw amukhanna sagnai rabi saisakpi Nightingale of India haina mingaunaribi Bharat Ratna Lata Mangeshkar laikidre laibak thiba thodok amada Borkhola Kamarbon gi yumama maina tumna chakre Manipuri Chanura ai bilup kasargi common thorum loinana MK Binodini gi chahi chama suba mapok common thorum pangthokre Dr. Nongthombam Bijeta NEET ki super specialty entrance exam da All India rank 3 phanglakre Jiri News Network JNN gi managing director gi hangduna leipafam Saram Herajit na puragani Jiri bamda NPP gi mirep Abbas Khan bu miyamna taramna okre Huidrom Radhakanta na iba Nobel Nayani Phongkre amasung Assam da miyoi chaniga yankai taruki masada COVID ki anuba case thengnakre laichada sina ngarang miyoi tarani thoi sikre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare